पाओ कोसेमना लौबा चाही असिगी क्लास 12 की परीक्षा की फल लौथोखरे चादा 63.9 पास तौदुना ममांग चाही की परीक्षादगी पास तौबगी चांग चादा 3 हेनखी गवर्नमेंट स्कूल सिंगना साइंस टॉपर सिंगी मनुंग चंबा ngamlakpasi lenga ki achauba mai pakpani haina एजुकेशन मिनिस्टर टीएच राधेश्यामना फोंदोखरे यारिपो के क्रूदसु फॉल आर्मी वम लेरंबा थेंगनरे इंखोलदा थाबा चुजाक पांबी कया अमांग अता थोखले अमदी फैदिंगा लैमखोंग लंबी नमथखरे चका मरी पानबा गाड़ी चंगबा याखिद्रे खुरुमजरी टाइम्स ऑफ मणिपुर न्यूज मियंग ताबिरिबा पुमनमपु एलिजाबेथ ना तराम नोकचरी हौजिक मियामदा पाउ संदोकना पिजरी चाही असिगी फेब्रुवारी 19 हौरगा मार्च 19 फाउबा पांथोखिबा काउंसिल ऑफ हायर सेकेंडरी एजुकेशन मणिपुर ना लौबा चाही असिगी ओइबा क्लास 12 की परीक्षा की फंड ngasi लाउथोखरे साइंस स्ट्रीम दा माहिरोय लिसिंग कुनगा चटेट का कुंथ्रा माथोय आर्ट्स स्ट्रीम दा माहिरोय लिसिंग तरेट का चंगा गा यांखै मरी अमदी कॉमर्स स्ट्रीम दा माहिरोय चतुर का हुंफु मरी अपुनबा माहिरोय लिसिंग कुनिपान गा चतुर का निफु मापन्ना परीक्षा थाखिबा दुदा चादा हुंफु तरा हुमदोय दशमिक निपान हुम पास तौदुना ममांग चाही की परीक्षा दगी पास तौबगी चांग चादा 3 हेनखी चाही असिगी ओइना साइंस स्ट्रीम दा मेसी एक्सप्लोरर एकेडमी चंगांगई की माहिरोय कोंगबा उचेकोंदगी माइकेल अतोम अमदी एक्स्ट्रा एज स्कूल गरी की माहिरोय लाइश्रम लिब्रादा सिंगना अपुनबा मा की मनुंगदा चमरीगा हुंफुतरा 3 फंगदुना अहानबा पोजीशन तामिनखी आ स्ट्रीम दना के हायर सेकेंडरी स्कूल संगाफम की ओइना बर्लिन मैतेना अपुनबा मार्क चमरीगा निफु मंगा फंगदुना अहानबा पोजीशन अदुगा कॉमर्स स्ट्रीम दना संगाई हायर सेकेंडरी स्कूल की माहिरोय गुरुमयुम रोबर्टो शर्मना अपुनबा मार्क चमरीगा 3 फंगदुना अहानबा ताखरे साइंस स्ट्रीम की ओइना हार्वर्ड स्कूल की सुजाता बसनेटना अनिशुबा अदुगा जैस्मिन हाइग्रुजमना अहुमशुबा पोजीशन ताखी आ स्ट्रीम की ओइना के हायर सेकेंडरी स्कूल की मेलोडी मोरांगथेमना अनिशुबा अदुगा स्कूल अदुमाकी सासिनिया सगोसेम अमदी डॉन बोस्को हायर सेकेंडरी स्कूल सेनापति की माहिरोय एलपी सेसिलियाना अहुमशुबा पोजीशन तामिनखी कॉमर्स की ओइना डॉन बोस्को हायर सेकेंडरी स्कूल मरांगी गमसांगलेन हाउकिमना अनिशुबा अदुगा संगाई हायर सेकेंडरी स्कूल चुम्ब्रैथोंग की माहिरोय याइखोम बबिना चनुना अहुमशुबा पोजीशन ताखरे साइंस स्ट्रीम की ओइना लमदम असिगी मियामना सखंगनरबा लनाई स्कूल सिंगना अहानबदगी 15 शुबा पोजीशन फाउबा करक इनाना चखी एक्स्ट्रा एज स्कूल गरीना अहानबा पोजीशन लौबा ngamखिबगा लोइनाना अहानबदगी 15 फाउबगी मनुंगदा पोजीशन 5 लौबा ngamखी मेसी एक्सप्लोरर एकेडमी चंगांगैसु अहानबा पोजीशन लौबा ngamखिबगा लोइनाना अहानबदगी 15 फाउबगी मनुंगदा पोजीशन 3 लौखी अदुगा अनिशुबा पोजीशन की मफम कनबा ngamखिबा हार्वर्ड स्कूल चंगांगैना अपुनबा पोजीशन 12 लौखी आर्ट्स स्ट्रीम दा अहानबा पोजीशन लौबा ngamखिबा के हायर सेकेंडरी स्कूल संगाफमना अनिशुबा पोजीशन याउना 10 फाउबगी मनुंगदा पोजीशन 10 लौबा ngamखी स्ट्रीम असिदा लेंगा की महिलोइसंग ओइरिबा इबोटोन सना गर्ल्स हायर सेकेंडरी स्कूल की माहिरोय लाइरेंजम निंगथोइंगांबीना 3 पोजीशन अदुगा टीजी हायर सेकेंडरी स्कूल की माहिरोय लैसांगथेम ब्रिंदासीना 10 पोजीशन की मफम कनखी कॉमर्स स्ट्रीम दा लेंगा की महिलोइसंग ओइरिबा टीजी हायर सेकेंडरी स्कूल की नेडिटा माइबमना 3 अदुगा पूर्णिमा मोरांगथेमना 5 पोजीशन ताखी सीसी हायर सेकेंडरी स्कूल की येंखोम ससिकांतना 3 पोजीशन ताखी ngasi haukiba chahi singdagi government school amadi private school singda tamliba mahiroi sing parikha pass tawbagi chang wangliba si mama mapa oza sing CSO amadi media ki ichil inau singna lamdam asida quality education puraknaba amatta oina thodang lominabagi mahaini हेना नुंगाइरिबदी ngasi government school singna science ta topper singi manung chanba ngamlakpa haibasi lengang asigi oina achoba mai pakpani haina lowi haina education minister TH Radheshyam Singhna ngasi Babuparada laiba council gi office ta pangthokiba council of higher secondary education Manipur na loba chahi asigi class 12 ki parikha phal lauthokpaga mari leinana pangthokiba thoram amada haikre mamangi pass percentage si
67.04 neba mayam tabiram ni ko hanakna 73.83 hana hengale that means hengaleba aduga government ki pass percentage mamang is 50.33 ne 50.33 hanakna 61.96 almost 62 I bani aduna almost 12% gumba pass percentage da government ki hinkaleba non government private school dana hana ki 72.68 leram mamang sayida anana 78 moina almost 6% gumba hinkale akoina 12% double hinkale na yenga de aduna private ki government na improvement di improvement wise performance wise ma baji improvement wise da akoina hinkale na mamang say compare to bukana akoina si leiriba exam ki result si matungina kanon lei aduga government ki yam nungai jaba mana akoi stream ahum ne science arts and commerce science da yam ningo kai ningo na akoi ki position kun ni manung na mo yaw de akoi government ki but commerce da manga bhago pibe manung na akoi na ahum yawi third position fourth position and fifth position ahum se akoi mayam noren result ne su ubirani third ne fourth ne fifth ne si commerce ki da akoi government school ki ta then arts ki da 6th and 10th position tara bau thambai manung na arts na tara bau thame commerce na manga bau thame manga da ahum yawi aduga arts na tara manung na 6 ka 10 ga se akoi ani yawi aduga science Smart mobile phone mahiroi singna sijanaduna matam manghanba amadi masina sokhali haiba wafam asida aigi oinadi aranba wafamni masa na kanaba yaba wakhal loksing oiba yaba kaya ama leiriba asi afabaromda sijanaragadi hena fai haina science stream gi topper Michael Atomna paumi singa unaba amada fongdokre mahakna makhatana civil service fauduna lamdam asiki karigumba kanagadaba thabak tawningba lei haiki string se jamayam mama babana aingonda motivate tawriba tawdaba yade soiba yade adagi exam mayam singduna su dum like che adum leptana dum pahangi adagi aina adum chang khara su chang naina adum honajagi haji tiffin gi plus school gi exam mayam adum mari lebanina aduda adum ngamnaba ingraga adum honajagi dai mama baba na honabiba moina support tawba aduna dum isada honaning busu phawe wara kandagadi tv su yeng yam ka hena di yengde radio su tai radio di nungdang gum dagadi tai aduga hobbies haigadi hobbies yam id amasu dum tawe drawing ka diekte ai sum mechanical ba pot chei faida sum arrange tok sanaba gumba adugumba koigi pot chei khara arrangement adumba designing sanabagumba adumba da yam tawe adudi satra du su lei hajani mana sinariba changiba website game sanaribra kanaba tawribra haibado aduda haidi edic churaga leibra haibadu da depend tawe magi mana sinariba style ai kai wai da kari application da sisinai haibado aduda makha pole ayambana edic chuba ubasida hena mangboina ubadong su tawe dugdi nate koina phawdo thiru da banane mai hajani adu shi credit mama baba adagi aibu takpi boza ma'am adagi friends moi ma'am na support tawbiba adagi ai school gi oza ma'am moi de loi pijaningi Science stream da ahanba position tarakraba extra age school gi mahiroi yaripok laishram lekai degi laishram librada laishram jadumani amadi laishram kunjarani anigi machani pani apunba mark chamriga humputara taruk phangbaga loinana English Manipuri biology physics chemistry amadi maths letter chatkiba laishram librada ga tom tv ga mikup kharadang unabada mahiroi singna isana honaba kanba class sapukning changba amadi textbook phajana pavana mahiroi singi punsida mai pakpagi achauba khongthang oiba ngamgani mahakna mai pakpagi credit asi school gi amadi imong manunggi mioi singda piningi haiki ai ngande honna jara pajing digi sam mahai khadi phangi khanjawda yam nungai phawjai pi kanagi class kg1 dagi 10 boki kona diga 11 12 video kitang dikena anga oi kandai me tiam dai jarakte class 7 8 side dagi dedom school da first rank lawjai
लाइक पाबगी मौजे ओजा अयामनदी ओजाना ताखिबजिंगे हाना फजना डाइजेस्ट तौजे अदुगी मतुंगदा अमो ताखिब मयामदो निंजंगना होनाजे Council of Higher Secondary Education Manipur Naloba HSSLC examination da science stream ki oiba anishuba position tarakraba Sujata Basnet na IIT tharaba matung engineering natraga civil service changning bagi apamba lei haina Tom TV ga akhanana unaba amada phongdorakli Council na result hack haidorakpaga science stream ki oina anishuba position tarakraba Sujata Basnet ki pokna fam lamdam Kanglatombi Tispari da leiba yumda chakhi Mahiroi asigi apokpa Bhim Bahadur Basnet amadi apokpi Sita Basnet su thengnaduna Tom TV ga wari kaya su sanarakhi Second position tarakraba Sujata Basnet na council na loba class 12 ki exam asida position holder amadi soidana fangani haibagi thazabat lekhi exam asi thanaba honabada mahakna tamliba school Herbert school gi oza singna asuki matik ahing nungthil naidana takpikhi amadi mateng pangbikhi Oza Singh amadi school authority na akanba mityeng changbi badagi position lauba ngambani masida yumgi apokpa apopina su achauba support obi haiki Yeah, I'm very happy with my results and I'm satisfied also happy for myself, but more than that I'm happy for my parents and for my school teachers. Like I knew that my exam was well and I knew that I'll be getting around 93 94 PC, but I didn't know to which rank I'll get with that PC. I was not sure of rank, but I knew that my PC will be around that. Maybe I'll go for IIT. Maybe I'll become an engineer, or once I'll try civil service after IIT. I may study in IIT, become an engineer, or I may try. I don't know exactly, but as of now, I want to study in IIT. Actually, from next year, the board is like the question pattern is going to change, and it will be based on CBSE. We were studying Macmillan textbooks, so they have to study different textbooks. I don't know what to prescribe because the question pattern is going to change, and maybe what I say now might not be applicable to them because next year the question pattern is going to change, and it will be completely on CBSE board pattern. Apunba mark chamga ki manungda mark chamri ga humputara mari fangduna second position tarakraba Sujata Basnet na nomada chawrakna pung mari manga romdi leptana larik pai masida natana subject khuding ki mari leinaba guide sing yengi makha taba study di IIT tamgani loinana IIT tharaba matung engineering natraga civil service ta changhanba honage haina khali haiki Mai Paktuna Anishuba position tarakpa asida Sujata Basnet ki apokpa Bhim Bahadur Basnet na mahaki machanupi na position tarakpa asi asuki matik nungai mahak na hona zaba amadi school gi oza sing amadi authority na akhanaba mityeng changbadagi Mai Pakpa amadi position tarakpa ngambani haiki Second rank the pass to bisi ako yam harabjari maroina mai mayamna honabada honabagi makhada school gi oja sing school authority mayam sigi honabagi mayam gi mahine haina lowe second rank the pass to bisi ako guardian gi taraf dagidi asigumba harau bisi hana phangdabrena antagi harau bisi yam wakhan tongan na harau ba am phawe Science stream da ahum shuba position tarakraba Harvard School gi mahiroi Tharoism mamang laikai dagi Jasmine Haikruzam Robert Haikruzam amadi Pusparani aniki machanupi ni Jasmine Haikruzam na UPSC na lauba parikya thaduna IAS oibaga loinana leibaki oiba thabak thoram singda yawning bagi apamba lei haiki Ambada dum mi mana phawgadaba yamna harauba phawe aduga ngaksunga ai position yarakani hana budi thazai duga asu wangna top 3 de yarakani handi thazaru de dugi ngakpasu aduga haraubasu phawe ahanba credit ti ai dum aigi mama bada pizaninge moina dum ngasibo support tobiba engonda pressure som the pide ai adum aina ngamba dum honau hai dum si oida yade na pressure ga shu nom ta pirakte Arts ki ahan batakraba EK Higher Secondary School gi mahiroi Oinam Berlin Lairik makha tamthaduna IAS officer ama oiba pamli Berlin Kakching District ki manung chanba wangu sandang khong dagi Oinam Brozen amadi Tulsi gi machanupani nursery dagi primary fawba Brighter Academy wangu sadang khokta tamlakhi class 1 dagi 5 fawbana Good Shepherd School English School da tamlakhi Class 6 na Wangu High School da tamlakhi makhata na class 7 dagi 10 fawbana Eureka School Thongnauzam Kakching District da tamlakhi
aduga class 10 dagi 12 faubana EK Higher Secondary School da tamlaki mahak first position tarakani haibagi thajabadi laikhide haiki aije dum school dagi dum mai kana di school exam dagi hona kana hona jare dum ngamna bai dana du handaki exam du ai dum nungai jagi du isana dum kharabudi thajabdi du ai thawaina si tani first tani dei khanjade gasu ai khanjabadi laigide dum jarakani si jarakani dum khara wang kani haibadi ai ni iram miduga de dum thajabadi fauki thawain aseng ai tasengna first tarakani kano rokani haibadi station thajagi laigide ai 12 thajai Sangakhumda lebe Enlightened Knowledge Higher Secondary School dagi thajaban ai ham schooling hor proje nursery primary je ai wong sunu khongda leba Brighter Academy sidagi hojare class 1 dagi 5 phongna sagangda leba Good Shepherd English School da tamme du class 6 namu Wangmu High School da tamme 7 dagi 10 bongna yure thanojanda leba Eureka Academy da tamaga ai metric da thajarakpane du 11 chu namu Amaromda Berlin ki mapa Brozena masanupana first position tarakpada harauba fawi adumakpu machagi apamba si ningba thunghanba ngamgadra ngamloidra haibadudi nungnangba po I haiki haraubati adi jana samaina stream gi oina makokta lae tabada hajo harawe adagi puningsu nuksiba fawe o aina poksa bai jana samaina first ka tare habise sumi thanda khanjabada ko aina su yamna masi simak first position mak tarakani haibadi ai khallude adubu ma kitangdi wangna latkadra haina aina sum khanjagi bidi lehandaki exam juni R stream da ani shuba position takrabi EK Higher Secondary School gi mahiroi Melody Moirangthem gi tungi punsida civil service exam thaduna IAS oiba pamli Melody Bisnupur district ki manung chanba thamna popi dagi Moirangthem Ranabir amadi thoibi laimagi machanupini Class 1 dagi 10 fauba Moirangda laiba LCM School da tamlaki aduga Class 11 amasung 12 na EK Higher Secondary School da tamlaki honaba bukalabadi soidana mai pakani haki aina phangbe position aswai da dum phangbe yabagi chance aina am nungai ba civil service exam clear or society serve tawni kali ahamda ai family da maroi na ai nenega mamuga aduga ai school gi oja singa ahamda ai family sing na gram support to be ai school gi oja singa su ai ninghan na ba pulok puni rukta ai budum ninghan na ba yade na support to be ahamda ai pokpi ba ma ba de piniye moi de pi be pe se chapchan ma ai nenega mamuga da su piniye aduga Amaromda ahum shuba position takrabi school asimaki mahiroi Sagosem Sasinia su civil service exam tharaga IAS officer ama oiba pamli Sasinia Thoubal district ki manung chanba Thoubal achauba pakhang khok leiraktagi Sagosem Subhas Chandra amadi Renubala ani ki machanupini mahak nursery dagi class 2 fauba Brilliant Academy da tamlaki aduga class 3 dagi 10 faubana Paradise Academy da tamlaki tungda class 11 amasung 12 na EK da tamlaki bani पुंसीदा पांदम हारगदी IAS ऑफिसर ओइबसे एकदम आर्ट्स की छात्र खदिमकीदी अल्टीमेट गोल ने हाइजनिंगेको अदु IAS ऑफिसर अमदी ओइजनिंगे अदु आई मनुंगदा ngasi aina piriba nungai bsiste yam ka hena nungai ba bijaninge aina makha tarapa ichili now sing ai junior sing da bigado paujol habdi yam ka hena thodo bolai jade yam ka hena khang hairuba nate engondagi hena khangba ka yam su leiribani ndu aina haigada bidi nangi damakta lepiriba nangi damakta hona biriba lepiriba ima baba ai gidi labak thibina aina class 5 ka kan ai baba ka ne khre adu baba su mafam kodi alai hauzik mafam madi soidina ai wingam kini aina khalle adu ma su am nungaram gani ai si uraga mafam de lermadi mafam se lermadi am gani nungai ni adu aina bijaning madi adu ima baba imung manung oza guru mayamna hona biribido adu gi mama lemna manghan bigano makhoi gi maithongda mikup amatang gi oitar ga su moi gi maithongda minok ama ubada engonda phawba nungai base yamna hena nungai ba abane ko aina atopa mi amada mating pangudagi di ai mungi minok se ubada nai di hena nungai je adu yar kai mungi ima baba gi mamitai pi tahangi awabai pi tahangi ne khanbi gano yaram kai nungai thamna bo hana biyo aina hajaninge makhali
Tungi punsida masak naiba charter accountant oiningbagi mityeng sana leizai haina kosemna pangthokiba commerce stream gi first position takraba Gurumayum Roberto Sarmana fongdokre ngasi paumi singa unaba amada Robert na makha taraduna exam loikraba matung pumna makki makok oirakani haibagi wakhaldi khalude tawbadobo mark wangna pass torakani haibagi thazabadi lekhi mahakna ngasi mai paklakpa sida ahanbada aikhoibu sembirakliba pumna makki mapuda credit piningi anishubada subada mahaki apokpa apopi amadi mahakpu mahi masing takpi tangbirakpa chauna lamjing lamtak pibirakhiba oza singda pijaningi adumakti ai hofti lete duga aina thagiba exam dudadi adum kanogidi pass tawgidi dum wangna pass tawgani haibagi confident di leje duga smaina lakani haibagi thajabududi hanadi lete lairikse adu tasingna sigi matangje aina haijaningmudi lairikse nongda yam pra paba oidiba aije dum ko lairikse yam kuina pa kanda ko ngawgalleba yam kuina pa ngamde du ojana talakpodu nungtigi sum dum chang naina sum paraga chakiba dagi painting umta lehendabida di chati chaleba anduga nongda pung aduk paba dudi legide chakiba je keno accounts ki oja TG gi chardamen kunumang leba magi chatle duga economics ki na koi school gi oja chanare na moida chatle dum Class 10 da chada humpu khak phanglakhibana aiha handaki council na loba parikha asigi oinadi topper tarakani haiba khalude yamna thajadana mai paklakpa asi aduki matik harauba fawi mahakna mai paklakpa sida pumna maki credit ima baba amadi mahak pulemna mahi masing tambirakpada chauna tengbang pibirakhiba leikai gi oza rajenda piningi haina commerce stream da third position tarakraba yaikhom babina chanuna paumi singda fongdokre third position young thali thajade ado aije result ngai jaramane ba sum ngai ngai da akoi friend amana mana nang third ta yaure na whatsapp ta thara ko adu dei khang tuition school halaga tuition account ki tuition chatle duga halaga ngha restaurant ga 7:30 dena 8 pauti dum tak chaba gi gap lai re aduga 8:30 side gi 11 pauti adumana dum try to nong phado break ti lai adu adum ayama matam na ji pai aina pamna lojagi ba sabji kari wakhlona objective to haron em objective to commerce sanapagi akhoi manipuri da industry khara wat pagi adugumba problem khara laiba aduga atopa student gain ayamba science kumba na hena pamna lawba adugumba gi sum aina adumai laibadala sum khatang change la haningbagi commerce lawgi bani Commerce stream da Mari Shuba position Fanglakraba Lenga ki Mahiloi Sangama Oriba CC Higher Secondary School ki Mahiroi Singzamai Oinam Tingeldagi Yengkhom Sasikanta na Tungi Lemhoriba Punsi Kongchata Professor Ama Oiduna Mahiroi Singbu Lamjing Lamtakpa Pami Haiba Yauna Wafam Kya Fongdoki Nungai phawe ado credit se ai bu takpir po oja sing ade ai mai pa ai imanaba sing khwai moroina sar prem chan de pijaning masi aina 10 bokta science ka social science ka je adum main subject oina tamakpa matamda aingonda ka hena haiba de interest se kya yaudaba adagi koithi thirakbada commerce ana subject am lem masida masina pharane na changhibune kasu hongjara ai bcom adum makha ta chathagini oi baje aina oining maje koigi Professor oinini Chahi asigi Council of Higher Secondary Education Manipur Kosem Naloba Class 12 Parikha Haidopada Mai Pakraba Mahiroi Singbu Harau Tayamba Fongdokpaga Loinana Thagatpa Fongdok Lihaina Mahiroi Singi Apunba Loop Ama Oiriba All Manipur Students Union ki Publicity and Information Secretary ki Cherol Amana Hairakli Cherol asina makha tarakli badi changdam nabasida mark wangna fangba ngamkhraba mahiroi kayana tungi leipa ki yaifana ba thabak thoram kaya dasu mai pakpa awang ba thakta thabak tawba ngamba oisanu haina mahiroi singi pukning su thawgatli haina palli Jinjak puthokpa pambi sing paktak nana manghan bangamba sathiraba Fall Army Wam haina khangnaba tin makhal asi Manipur dasu lairamle haina ICAR Imphal na report tawrakraba matung tin asi Thawbal district ki Yaripo ke crew dasu leiba thengnaduna sujak pambi sing mang takhanba hore Yamna chauna mana masing thaduna ingkhol koibamak natrabasu Yaripo ke crew da masagi ingkhol da kum khudingi mana masing thaduna ingkhol koiba myoi amagi ingkhol da thaba sujak singda Fall Army Wam hariba tin makhan asi mamang tha April gi aroiba chayol da leiba thengnarakhibani
Adumakpu tin asi karamba makhalgi tinno Manipurda anauba leirakpa tinni haiba khangdabanina miyamda phongdokhide. Chumnagi thainadagi leiraklaba tin makhan ama oiraboi khanduna leirakhi. Adubu hairiba tin asiga masak manaba tin Google da yengbada Fall Army Worm ni haiba khangba ngamkhi. Aduga ngasi Imphal da phongba pauche singda tin asigi maramda amadi Chandel district ki Chadon Pokpida tin asina sathina amang ata thokhale haibagi pau phongdorakpadagi tin makhal asi Manipurda handakta nauna thengnabani haibasu khangba ngamkhi. Mahak ki ingkhol aduda kum khudingi chujak pambi chani chahum rom amadi atai mana masing nung hawai rajama belendri khongdrum mairen thabina chingba sing puna thaduna leirakhibani. Adumakpu asigumba tin asi takhiba leikhiba kum amukta yaukhidri. Handaki asina ahanbani chujak pambida taba natana tin makhal asi hauzimaki di punna thaminariba atai mana masing singda sandokpadi tawdri. Tin makhan asi laiba thengnarabanina leikai gi atai ingkhol koiriba sing Imphal East amadi Thobal district ki atai mafam singdasu tin asi leiramba yabagi oithokpa lei. Aduna mari leinaba district asiki loisang singna hiram asida ahenba mityang changbiduna lokhatpa yaba thabak sing lokhat haningi haina mari leinaba loisang singi pukning chingsilakli. Sekmai Kendra ki manung chanba Faidinga Leimakhong lambi ki Leimakhong Turen lom thangba nakalda ngarang numidang wairam retaining wall chanaba tawbaki lambi tangkhai ama chauna yauna namthakre. Chaka mari panba gari changba yakhidre. Leirai adu hanadagi isingna chaselaga leibana retaining wall chanaba fit yankhairom sangna tawkhaibadagi ngasi nongalamdai ningkhairakhibani. Hauzik Faidinga gi Leimakhong taba lambi asida ture leirai dagi fit 10 rom sangsilaga lambi asi fit 9 lom luna namthakhibana lambi gi chathok chasin tawbada khudong chadaba amadi oiri. Hauzimaki oina chaka mari panba gari sing lambi thaiduna chathalli. Lambi ningkhairiba mafam aduda PWD gi AE laktuna yengsilamle mahak laklaga matau karamna semgadage haibadu khanagani haina phongdok lamban natana thabak adubu pairiba contractor gi maikaidigi mahaki oiba mot thamu yakhide. Hiramasi ki matangda Faidinga Women Development Society ki Secretary Waikhom Santi Pravana leirai asi hanadagi hauna chasinduna leibana ningkhairakpa yai haiduna returning chanbagi thabak adu matek oina tawbiyu haibani. Adubu leirai asi sangna tawkhaibana ningkhairakpani haiki. Si Faidinga gi Lemkhong road ta returning wall changadawa chanbagi tawriba thorang tawriba che makhagi lebak tu adum pet pa homba oiba mina nga laite ningkhaira leibane duna pain hulaga wanji chalhaninge sigi wan chanbadu athuba matanda chalhaninge du matam kharadi sonda atopa saita koiraga chalhaninge gari jingje hojik sigi maya yaure laikak chatpa du itai de dum gari du arumba du chatlairaga di hena ningkhaira-kani sonwangda leiba mi jingju solakani. Paugi marakta naten ba break amatang rosary. Water Revolution by Lamjingba Group, Kangla Packaged Drinking Water, a unit of Lamjingba Group na Manipur ki miyoi khudingmak haksang fana na dayektana lehenna bagi pandamda miyoi bagi thawai ni hairiba afaba ising phanghana ba hotnajari liter kun gi jar asi subscriber khudingmak ki yumthong khudingda phanghana ba hotnajari taru tananba mahausadagi thokjarakpa ising loduna sijinari ising asida kanaraba mineral hapchinduna matam sigi khwaidagi faraba khusu khulaina process tawduna pack tawjari sterilize tawraba ising patra singda hapjari subscriber oibagi khudong chaba sing adudi adongi yum fawba ising asi thinjarakani registration hack tawbibada ising thanna yauraba jar ama pijagani tha amada 30 jars 600 liters pijagani tha amagi subscription fee lupa chani yankhai khaktani sahi amagi lobiba matamda tha anigi subscription free da pijagani subscription type tha amagi lupa chani yankhai tha taruki lupa lising amaga chamanga tha ahum gi lupa chatre yankhai sahi gi oina lupa lising ahum contact tobiu 8257888737 email lamjingbakanglawwater@gmail.com. Breaking matung da taram nok chari. Imphal East amadi Jiribam district ta leriba food business operator amadi miyamna heira munhannabani haiduna calcium carbide acetylene gas sijanabana hakchang sokningai oire haina Food Safety Administration Imphal East ki designated officer Tekcham Brozendro Khaba maite hi cherol amana hairakli.
Cherol asina makha tarakli calcium carbide yauriba arsenic amadi phosphorus asina oba fiber pukchakpa hakchang choktaba skin ulcer isada hainadaba chaba thakpa yadabana chingba layong kaya narakpagi achoba maram ama oire. Maram aduna Food Safety and Standards Prohibition and Restriction on Sales Regulation 2011 ki Sub-Regulation 235 ki makada haira ombada acetylene gas carbide gases naba thingle. Hiramasi ki matangda athuba matamda Food Safety Standard and Enforcement Wing Imphal East amadi Jiribam District Designated Officer singna konba kaithel singda awareness program pangthoklagani. Masida miyamna saruk yabiyu hairakli. Imphal West Singzamai Songtham Lekaida Ningombam Mairaba Amadi Ningombam Ombi Sumati Debigi Machanupi Ahan Ningombam Tampha Chanuna Handa Council for Indian School Certificate Examination 2019 Alokiba Class 12 ki Parikyada Bharat Pumbagi Oina Ahum Shuba Tarakle Panbayai Ningombam Tampha Chanu Rajasthan ki Asmirgi Mayo College Girls School ki Mahiroini Maha Class 5 teki hauna All India Entrance Examination amadi interview da khalaklaba matung school aseda tamlakhiba mahiroi amani mahakna English da 98 Economics da 100 Psychology da 100 History da 100 amadi Maths da 94 fangduna Chada 99.5% chatuna All India ki oina third rank tarakhibani loinana Rajasthan state ki oina su topper tarakraba mahiroi amani Imphal manungi sensitive oiba mafam singda thokaningdaba thodok sing thoktanaba Imphal West District Police na lokhalakpa section thaurangi saruk ama oina ngasi numit yungba matungdasu City Police Station gi manung chanba Pauna Bazar BT Road MPP Office mamang Polo Ground maning amadi M sector area da park sana combing operation chathakre Imphal West ki SP Kemega Chandra gi supervision makada Imphal West Commando Bazar Unit team na numit yungba matung pung 3:10 dagi 5:95 fauba chathakiba operation aduda punna miyoi chahumga marifu masa masagi saktakche puthokhanduna masak khangdopagi thabak chathaki Maduda masagi saktakche yauraktaba miyoi mapan makhatana verification chathanabagidama City Police Station da sinaki Minithongi MMTA manakta laiba Assam Rifles Transit Camp manakta bomb ani thangna na pokhakiba thodokta sokiba Khurai Konsam Laikai da laibas Konsam Santoski hakchangi fibam da ngasi fauba kanamatana hanna yengsinbidabgi thawongbo yaningdaba fongdoktona ngasi terrorism lairak machinda wakamifam chathakre JSC against the twin bomb blast injury Oza Konsam Santosh at MMTA near Assam Rifles Transit Camp amadi coordinating body Khurai anina pulaga sinduna chathakiba wakan mifam aduda JSC ki chairman Radhamani secretary Jiban Mairapaibi Lup Singh amadi Konsam Tomba and Sachi school gi mahiroi singna saruk yakhi Wakan mifam aduda Ozada khut thaba yaningde sarkar na tumina laisinba thawong pende Manipur government na langla langjin puthokadabani haiba wahai sing thaba pleka sing sizinaki Mifam aduga mari lainana coordinating body Khurai gi spokesperson Bon Khurai na local MLA na hangba laklamba natana ngasi faubada solaba Oza Santosh ki hakchangi fibam sarkar asina ngasi fauba kamai tauri haiba hangba laktri Assam Rifles ki maikai dagisu wahi amata hairakpa leitri thodo adu kanana tawbano haibasu sengdoraktabana Oza Santosh ki punsida akiba ama leiri Asigoba thawong asi yaningdaba fongdoktuna wakan mifam pangthokpani makhatana su khongjang kaya sangsin khigani haiki Manipur government asu hoju bauda masi kanana tawno karamana tawno haibusu leite aduna masi yamna khogi loktuno ba port ama laibra haise aikoi hangjeningi amana Manipur da leba non state actor khulai paiba kanguna su aikoina tawi natraga aikoina tawti haibagi wafam ngasi wago leite basina hairiba port asi yamna sawno loktuno ba amani haina khallaga Oza Santosh na hojik mayumdagi panthoko kidina leiriba asi koknaba Manipur laingangna hairibasi kanana tawbono Kaidomuno langling langja langlan jim puthokuna hairibasing asi sairak phangandri phawbudi Oza Konsam Santosh Kumar gi security si Manipur government pibi gadabni Mahoksagi oiba khudong thiba ama oiriba ising ichau thorakpa matamda matau karamna mi kangani haibigi matangda State Disaster Response Force SDRF amasung 12th Battalion National Disaster Force NDRF ki apunba timna mock exercise ama ngasi Thobal district ki athokpa khangabok fauduna cheliba arong turelda pangthokre
Relief and Disaster Management Department, Government of Manipur, 12th Battalion, NDRF, Doimo, Arunachal Pradesh, SDRF, Manipurna District Administration, Thoubal, Thoubal Municipal Council, District Health Society, Thoubal, District Thoubal Police, District Asigi, Traffic Police, Indian Red Cross Society, Manipur, Fire Service Amadi, Atai Kayaga Kusam Naraga, Arong Turelgi, Athokpa Makha, Ibudau, Arong Ningthau Amadi, Ibendau, Sandrik, Chaning Khombi Sanglen Mapada Pangthokiba mock exercise aduda SDRF Manipur amasung Arunachal Pradesh ki Doimukta leiba 12th Battalion NDRF ki kangbuna ising ichau thokpa matamda isingna koisin kharabam amadi Iraq naraba miyoi matau karamna kangani haibegi matangda tongan ba mawong matau sing miyamda utkhi masigi maruoiba objective ti akwe real situation da department sing ngasi yauriba kunna stakeholder club organization yauraga taram aduga makhoi capability edu henkanaba the real situation da kari toktige haiba du makhoi da awareness asi pizabni wenana locality de so asugumba ma lai sarkana si yona preparedness lai haiba do akoi ulan ba masu makhoi confidence build up to man adugi objective aduni Ministry of Human Resource Development, Department of Higher Education, Government of India ki project ama oriba Rashtriya Uchatar Shiksha Abhiyan Manipur ki makhada Thoubal District ki Wangjingda leiba YK College sa hangliba Automatic Studies Vocational Course ki mahiroi singna numit ini chupna chatharakpa chaka mari panba gari sing lemna check tawbagi thoram ngasi loisinkhre college asigi gate mamangda leiba National Highway 102 Imphal More lambi ki nakalda pangthokiba chaka mari panba gari singi engine lemna check aduga mari leinana college asigi principal Soibam Girina Automatic Studies Vocational Course asigi mahiroi singna pangthokliba thoram asi makhoigi haithoi singthoiba adu miyamda uthok chanabagi tanja lobani ngasi fawbada mahiroi singna gari yankhairom semkhre course asigi ahanba batch ki mahiroi sing loinama placement fangkhre hojik satharakliba batch asi anishuba batch ni asigumba automatic vocational course asigi mahiroi singna placement fangduna lamdam asigi thabak fangdabagi ariba awaba asi kharada oirabasu menkhatpa ngamlabadi college asigi chauna mai pakpani haiki free khoi engine sembagi course ama tathari baji bakoi gi heising godu utpani aina logjai loyana hojik pawda angang sidagi aina report objabada gari yankhai ina lakre haire ngrang kunga ama si kunga ama si ju yamna lakini haibagi asa tori masi iroina na asumba akoi gi thabak sidagi akoi gi placement ji hene pangdra akoi unemployment problem se solve tawbada khara makai de kala gani haibasi koi college na yamna kan kanjari loyana asumba akoi gi unemployment problem solve tawba se sida kitang akoi gi part kra yawjira gadi masi akoi gi ama chawna ngai pakpani haibasi ya betul tambiri bangang jingje kayam knowledge lerege haibasi aina su test tawning ba duga moino performance se kayam hairege practical tawma tamda so yam mebdi ai practical center da yam phajana tawi adu bunga si numit sida da kayam mana tawu performance to aina khangning bagi si kayam se tawjabe adu masa gi individual adu company me am leiriba india da company me am leira automobile gi masigumba ma job su phangba oiba adagi masagi knowledge su oiba adugumba khallaga pandam si koi college singna adagi government na amadi thabak loina piba ngamdamina chhatra khudima masa self service tawu ngamna bagi dabagda lakpa scheme ne na logjaba masigi damakta na pangthok jabani machi akhoi gi di khoina si college da oja oina leibani ba ko chemistry department da ina oja jina economics department da leiba ada akhoi gi chhatra singje akhoi gi oja borot sigi makha sidai da sumaina automotive student rusa gi makha da vocational course ama hang majigi matung na tawga akhoi servicing tawu matam ju sang da bo oja singje anu sumaina khudung jabam phangbu akhoi di yam thina nungai pele hai tare
Handak St. Joseph Higher Secondary School Sugunu Masakangdaba Miyoi Kharana Mai Thadok Lamkiba Adugi Makha Tarakpa Oina Hauzik School Asida Classroom Kaya Maina Chakhibaga Loinana Mahiroi Singh Mahai Tamba Fangdana Leiri Hariba Mai Thadokraba School Classroom Sing Asibu Sagatpada Mateng Pangbagi Ahoba Tangkak Ama Oina Socialist Students Union of Manipur SSUM na School Gi Authority Parents Association Amadi School Mai Tharamagi Mayokta Semkiba JAC da Mateng Pangkre Haina Loop Asigi Cherol Amana Hari Cherol Asina Makha Taraklibati Mahiroi Loop Asina Mahiroi Khunagi Yaifanabagi Damak Leptana Lakli Makha Tanasu Mahiroi Khunagi Damak Lepkigani Loinana Ngasi School Asida Pangliba Mateng Asina Aroiba Nate Hari Ningol Khudol Sanitary Napkin ngasi haunabi matung ina achamba thauram ama pangthoktuna Hotel Imphal gi Sangai Hall da launch tawkrei thauram aduga mari leinana Bright Enterprises ki Managing Director L Susmana ngasi pangthokliba sanitary napkin asi phattaba machak yaudraba lamdam asida leiriba nupi oibi singna sizinaba yaraba napkin ni napkin asi yumthong khudingda leiriba nupi singna sizinabiyu haki sigi karigumba khradang tongmingba Madugidamagta ningon kudol tamzabane amadi lamdam asigi stanmil wangi damak khalaga puthokjabane aduga sanitary napkin se khogi thangnaba stage singdagi marang kaina phange adubu hariba marang kaina phangliba napkin sing ase khon observe tawro yengjai adubu quality khara handaba adumani yorame hoi chumme potmagi merit amadi demerit leba habase hongnastane adubu khogi ningol kudol dadi demerit ki room lejadi hajariba aduna ngasi manipur laiba imung khudingi sanura singna Akhoi Bright Enterprises na puthokliba ningol khudol asibu taramna loksin biyu amadi nuksina loina biyu idamdam sigi sanura singbu puning thogat biyu Thasigi mangada Student Union Kanglei Park Suki Head Office dissolve tawkraba matung advisor ga khanaraba matung Mahiroi Loop asi chaliba chahi lisingani taramapandagi lisingani kunmathoi fawbagi oina thaupugadaba sing khankrei chahi asigi oina thaupunaba khalaba miyoi sing adudi President da Dana Kumar Ningthauja Secretary da Ningthaujam Roses Finance Secretary da Salam Sanathoi HRD Secretary da Loitongbam Prem Kumar, Organization da Thingbaizam Tarun, Health and Sports da Sapam Surchandra, Cultural da Paunam Premika, Women Welfare da Namairakpam Sanuka Amadi, Publicity and Media ki oina Thokchom Dollar Seni, Nauna Khalaba Thaupugadaba Miyoi Singh Asi Tha Sigi Tarani Thoida, Committee of Civil Societies Organization ki Office da Wasak Lauragani Hairi. IGAR South ki liching makhada Mapan Shuba Sector Assam Rifles ki Tulihal Battalion asundana Gari Dalaiba Valley Academy da World Red Cross amadi Red Crescent Day thauramga mari leinana First Aid Program ama pangthokrei thauram aduda battalion asigi Regimental Medical Officer na Basic First Aid matau karam na pigani haibana chingbagi matangda takhi Amadi IGAR South amasung 10 Sector AR gi liching makhada ngasi Sangsak Battalion na Career Counseling Mela ama Sakpauda Pangthokrei Loinana 9 Shuba Sector Assam Rifles ki Mantri Pukri amadi Thaubal Battalion asu Yangang Popi amadi Chandrakhong Company Operating Base Security Meet amasu pangthokre haina Assam Rifles ki Cherol amana hairi Bisnupur District Police Commando ki Sub Inspector D. Robinson ki Command Makhada Havildar Boipu Q53 ki Kangbu amana ngarang numidang wairam pung mari makhai tarakpa duaida Loktak Police Station ki manung chanba leimatak ka naknana leiba ke Langjol Khuldagi Kuki Lal Halop ke ene gi lanmi ani fagatkrei Paraba miyoi sing adugi mamingna Sangmilen Simte chahi kuntra humdoi apokpa Lamang Simte amadi Zangon Haukip chahi nifu apokpa Lekhogin Haukip kawi makoidagi SIM card yauba mobile phone ani fangle miyoi sing asi micham miyam dagi nam haduna sel khaibada chenabani makoigi mathakta ain yoiba thabak lokhanaba Loktak Police Station da sinakre hairi Reformist Students Front RSF amadi LPAAC na sinduna tha asigi May Day gi thauramga mari leinana pangthokiba laiyekpa changdamnaba adugi phan lauthokhrei changdamnaba aduda Vocational Guide School Sangai Thelgi Mahiroi Ningthaujam Sunil Maibam Loyangamba amadi Yumnam Santos na mathangsena hanba anishuba amadi ahumshuba takhibaga loinana school adumaki Nandini Ningombam amadi W Korongan bana consolation gi dama khankrei makok mathang taraba singi mana mathum yenthokpagi thoram tha sigi kunma thoiga pangthok kadaba RSF ki taruk shuba mapok kumon thoram numitta yenthok lagani loinana numit aduda
punsilasi mahiroi sing haina mingthonba campaign amasu hogdoklagani hairi Bharat Sarkar ke Ministry of Cultural New Delhi ki makhada Ningthongambi Art and Cultural Development Organization Ningthokong Bisnupur District na sinduna Jala Keli Raski Matangda Noma Koiba Jagoi Raski Seminar ama ngarang numidang Sri Sri Gopinath Mandir Ningthokongda pangthokre Hindu lining ki tatna thana yadraba nupa pala Jal Keli Jagoi Raski hana chatna ramba chatna pathap kaya su seminar aduda utkhi Thauramappu ki oiba warol piraduna D Cacus Education Center Ningthokong ki Managing Director Dr. I.S. Konthojamna mahausadagi Purnima khudingi Raslila pangthok nabugum ngasisu kalengi humni panba numita leibak sigi jati singda santi oina nungai yafava matches piduna jagoi ras asi pangthokpani Dharmagi lamda pukchel khoizel tinaba artist kayana pung jagoi isaida tonganba oza kayada tamduna ngasigi pangthokliba thoram asida saruk yari haiki Sri Sri Gopinath Ji ki mandir da mahausadagi koi Purnima khudingi tharakpa koi gi jagoi raslila Manipur gi haurangai degi sagona raklaba asigumba si ngasi asimaksu kalen gi tritiya haibadi kalen gi humni panba asigumba numit sida ngasi sumapam sida pangthokuna miyam gi damak aduga leibak sigi damak aduga koi jati sigi damak Saukhatpa yaipaba apaba madugi oiba message amaga loinana Paugi marthan atin ba break amatang galawzari China call for the first time in the history of satellite television channel in Manipur. Ipa, ima ginam tau kre. Abungo nang lehora mama ka doctor jalo khige. China call. Crime Watch. A mega TV serial based on true stories. Watch every Saturday at 7 p.m. Only on Times of Manipur, Tom TV. Starting from 11th May 2019. Breaking matong da taram nokchari makha tawa pauda ngarang Assam gi police kangbuna Kokrasar district Gosaigon area dagi niyam lana changlakpa Bangladeshi taruk phagat pangamkhrei police amasung border ngakliba security force ki kangbuna chathakiba drive da niyam gi wangmada ngamkhai lansin naba honaramba Bangladeshi taruk phaba ngamkhibaga loinana mathau taba thabak sing lokhanaba khangankrei Bharat ki Prime Minister Narendra Modi ki wangang amasung thawongbu yaningdaba phongdoktuna ngarang Tripura Pradesh Congress Committee ki thomi singna Prime Minister Modi ki mitam mai thakrei Prime Minister Narendra Modi na Uttar Pradesh ta Mikhal gamari leinana pangthokiba rally da Congress ki President Rahul Gandhi amadi mahaki apokpa mapa Rajiv Gandhi bu Brastachari number 1 haiba wafam phongdokhibagi mayokta khongjang adu changsinkhibani West Bengal gi BJP gi luchingba amasung Assam gi Finance Minister Himanta Biswa Sarma gi apunba kangbu amana tongduna lakpa gari sakhangdaba singna attack tawkrei ngarang numidang pung taluk lom taba matamda West Bengal gi East Midnapur district gi Khezuri da thokiba thogdo adugi daita pumnamak Trinamool Congress na daita logadabani haina BJP na dabi tawkrei pau asina hai khanghaudana masing yamlaba miyamna chathakiba attack ta gari ani amang ata thokiba galoinana mioi ama asopan nangki thogdo aduga mari lainana police na case amata lokhat pide haina BJP na ninda tawkrei Naxalite ki irang laksanaba Bharat ki lanmi singna akanba mawongda
changsilakpa khongjang gi saruk ama oina Chhattisgarh gi Sukma district Dantewada border mayada security force gi khut thokna bagi thodokta Maoist gi nupi cadre ama yauna ani hatkhrei ngasi ayuk pung 5 rom taba matamdagi district reserve guard amadi special task force gi apunba kangbuna Sukma district gi Dantewada border manakta leiba Gonderas village da thokiba thodo aduda leikidraba Maoist gi cadre ani adugi asiba hakchang manaktagi insas rifle ama 12 bore gun ama fanglei Pakistan ki Lahore city ki manakta leba security check post da bomb pokhai khibagi thodokta mioi mapan lekhidrei Muslim singi na ki oiba achoba kumhai ama oiriba Ramzan hek nongan baga ngasi thokiba thodo aduna miyamda nungnang ba pokhankrei Lahore ki Inspector General Asfaq Khan na phongdorakhibada thodo aduda mioi mapan sikhibaga loinana mioi kunmari asopan nanglei mafam aduda forensic expert sing sangsinduna thiba humbagi thabak chathari soklava sing adugi manungda mioi 8-9 di aruba fibamda leiri Hauze amu sanabagi pau phangbigani Manipur Volleyball Association ki meeting makhada All Jiribam Sports Association asinduna thasi ki taruktagi Jiribam Higher Secondary School ki ground da chatharakhiba Mapan Shuba YKSO Memorial Volleyball Tournament ki ngasi sanakiba ahanba match ta NYC na ECL Club Divongbu set ahum anida maithiba pikre aduga ani shuba match sana YC na BBC Timbu set ahum sinoda maithiba pikhi Manipur Boxing Association Mabagi Ayaba Yaudana Semkiba Ad hoc Committee na Association Asida Sirakliba Maral Singh Yumpham Yaudabani Association Asigi Audit Account Statement Lengdana Lady Haina Mabagi Secretary General Khoibi Salamna ngasi Manipur Press Club ta pangthokiba Paugi Mifam Amada Phongdorakli Mabagi President Y Irabosu Yaukiba Paugi Mifam Aduda Secretary General Khoibi Salamna Makha Taraduna Semliba Ad hoc Committee Adu Chatnaba Yaroi Association ki Ayabasu Logde Masaksu Khangde Amaromda Committee Aduda Association dagi Tantokraba Amadi Pothakraba Kayasu Yauri Amadi Association ki Thaupuba Kayasu Yauri Khelo India Laklaba Matung Tournament Kaya Taubagi Achinba Kayasu Lekhi Special GB Kauna Basem Sari Tangai Fadana Cooperative Register dagi Ayaba Amakak Ngaibagi Wani Lisingani Mapandagi Lisingani Taranipan Faubagi Statement Account Audit Tauba Loire Financial Assistant ki Matang dadi Player Singna Mapal da Chaluraba Matung Thagat Fam Thokpa Che Chang Sing Matam Chana Thagalaktabani Masida Kanagumba Kharana Association bu Mingchat Thinanaba Honaba si Laibak Thibani Haki Yang kuida ju min nungai ro khapana silju kuno mak semi de selgai tournament khara chalro aduna tawrsi noi statement account ji sei tara gi semna chalo adu tawro resta ko pati thare tawro thar ga ingon gi che sang ma tilu pi thar ga na resta ko pati gi clerk ga tanar ga adu di noi ji di phangore lawrni ha adu lawrni haina tawro ga propaganda taw har ga mohina edo committee semi ga sei it is not in our knowledge and we have no edo committee adu tokselga mamangi keno diri hete tor ko bane adu ga member Yankai cannot live with the Kuntamu, Pazilaga, Pazim Baisi Shoto Holaga, Maduna majority were in a propaganda to Werni. Ngasi nungthil da phong kiba pau che singda kari kari maru ba pau yok kiba habdu mem punamo meeting taminasi Kangla Fau, Council over Class 12 की परीक्षा की फल लौटोकरे साइंस द मिसी स्कॉलर अमदी एक्स्ट्रा एस स्कूल गरीना आर्ट्सना इलाइटन हायर सेकेंडरी स्कूल संगाफम अमदी कमर्सना संगाई हायर सेकेंडरी स्कूल ना लौखरे बॉम्ब पोखाई खिबगी वाथोक मई लेना वकत मिफम थंखरे ममांग सही की मैट्रिक परीक्षा की मार्क पीबदा अरानबा तौखिबा इंक्वायरी रिपोर्ट हफ्ता अमई मनुंग द पुथोकदबनी देसा पुंजासिना लमदेंग द अमोर काई हुंदोक पलाकपा गाड़ी सिंहलनखरे Pandam, Poshemeloba Class 12 exam की रिजल्ट लौटोकरे ममांग सही की हंदक सही दा पास तौगी सांग वांगखी राधेश्याम अपिक वाथोक अमा फावो लोशिनबा ngamdaba एजुकेशन मिनिस्टर ना मणिपुर की एजुकेशन सिस्टम सेमदोकपा ngamgadra desam फद्दा हाउदी हुंदोकनबा यानखिबा लेते वारी साननबा थोंग लाउना हांगले खुंजासिंग पोशेम अमसुंग पोशेमेलोबा एग्जामिनेशन सिस्टम ओंदोकतबना मालेंगी थाकता अफवा महिरोई पुथोकपा ngamdabani एम्स
Loisilakpada maruiba pau amuka na pizari. Kosem na loba chahi asigi class 12 ki parikya ki fal lauthokre chada humputara humdoi dasmik nipan ahum pass sauduna mamang chahi ki parikya dagi pass saubagi chang chada taruk henki. Government school singna science da topper singi manung chanba ngamlakpa asi lenga ki achoba mai pak pani haina education minister TH Radheshyam na phongdokre. Yairipo Kekru dasu Fall Army Wam Leiramba Thengnare Inkhol da Thaba Chujak Pambi Kaya Amang Ata Thokhale. Amadi Faidinga Laimakhong Lambi Namthakre Chaka Mari Panba Gari Changba Yakhidre. Ngasigi oinadi Manipuri pau mata ansa loizare mieng tabiri besungbo amuka hana khurumjari.